ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯊꯧꯔꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯟꯊꯣꯛꯆꯔꯤ ꯍꯜꯂꯣ ꯇꯥꯕꯤꯅꯤꯡꯕ ꯂꯥꯏꯚ ꯐꯣꯟ-ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ 7005 707808 ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯏꯁꯩ ꯑꯃꯃꯝ ꯈꯟꯕꯤꯌꯨ꯫ ꯅꯝꯕꯔ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ 7005 707808 ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯆꯦ ꯃꯕꯦꯝ ꯁ꯭ꯌꯥꯝꯆꯥꯟ ꯊꯥꯡꯖꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯐꯜ ꯂꯥꯎ ꯆꯣꯡꯊꯣꯔꯛꯑꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦꯅ꯫ ꯉꯁꯤꯒꯤꯗꯣ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯆꯥꯈꯤꯕꯁꯨ ꯀꯥꯎꯕꯩ ꯋꯥꯅꯤ ꯁꯤꯗ ꯀꯩꯅꯣ ꯀꯥꯡꯁꯣꯏ ꯊꯣꯡꯕꯅꯦ ꯁꯤꯡꯖꯨꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯑꯒꯦ ꯑꯇꯩꯁꯨ ꯈꯔꯗꯤ ꯌꯥꯎꯈꯤꯕꯅꯤ꯫ ꯔꯣꯛꯁꯤꯅꯥ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯨꯁꯤꯝꯇꯤ ꯑꯣꯏꯅꯥꯝ ꯏꯕꯨꯡ ꯗꯥꯃꯦꯟ ꯅꯥꯎꯔꯦꯝ ꯏꯕꯨꯡꯁꯨ ꯃꯊꯦꯜ ꯍꯪꯕꯤꯔꯛꯏ ꯀꯥꯡꯁꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯆꯥꯈ꯭ꯔꯦ ꯉꯁꯤꯗꯤ ꯍꯋꯥꯏ ꯊꯔꯥꯛ ꯀꯥꯡꯁꯣꯏ꯫ ꯏꯕꯨꯡ ꯁꯦꯛꯁꯄꯤꯌꯔ ꯏꯁ ꯀꯩꯅꯣ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯉꯁꯤꯗꯤ ꯏꯕꯨꯡ ꯁꯦꯛꯁꯄꯤꯌꯔꯁꯦ ꯏꯁꯩꯒ ꯈꯜꯂꯛꯇꯧ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯏꯁꯩ ꯐꯖꯕ ꯑꯃ ꯇꯥꯅꯤꯡꯉꯛꯑꯝꯗꯧ ꯃꯥꯜꯂꯦ ꯏꯕꯨꯡꯁꯦ꯫ ꯆꯦ ꯃꯕꯦꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯤ ꯑꯦ ꯈꯨꯃꯟ ꯉꯁꯤꯗꯤ ꯏꯁꯩ ꯀꯩꯅꯣ ꯇꯧꯕꯅꯦ ꯂꯥꯏꯚ ꯀꯩꯅꯣ ꯀꯣꯜ ꯇꯧꯔꯒ ꯈꯜꯂꯛꯀꯗꯧꯕꯅꯦ ꯄꯤ ꯀꯦ ꯈꯨꯃꯟꯁꯦ ꯄꯤ ꯑꯦ ꯍꯥꯏꯕ ꯈꯨꯃꯟꯁꯦ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯃꯨꯔꯇꯤꯅꯤ ꯍꯥꯏꯕ ꯏꯁꯩꯗꯣ ꯀꯣꯜ ꯇꯧꯔꯒ ꯑꯣꯏꯅ ꯈꯜꯂꯛꯑꯣ꯫ ꯔꯣꯕꯥꯔꯠ ꯌꯨꯝꯅꯥꯝ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯍꯥꯏꯖꯔꯤꯕ ꯀꯣꯜ ꯑꯝꯇ ꯂꯧꯈꯠꯂꯛꯀꯦ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯛꯀꯗꯣꯔꯦ꯫ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯏꯁꯩꯁꯦ ꯉꯁꯤꯁꯦ ꯃꯌꯥꯝꯁꯦ ꯀꯩꯅꯣꯝ ꯈꯜꯂꯨꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯁꯩ ꯂꯥꯏꯞꯇ ꯌꯥꯝ ꯈꯟꯖꯟꯕꯤꯔꯛꯑꯦ ꯃꯑꯣꯡ ꯑꯃꯅꯤ꯫ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ꯫ ꯁꯥꯃꯨꯔꯧꯗꯒꯤ ꯔꯣꯁꯤꯕꯤꯅꯥ꯫ ꯁꯥꯃꯨꯔꯧꯗꯒꯤ ꯔꯣꯁꯤꯕꯤꯅꯥꯁꯦ ꯑꯩꯅ ꯍꯦꯛ ꯂꯥꯏꯚ ꯐꯣꯟ-ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯏꯕ ꯈꯨꯗꯤꯡꯒꯤ ꯑꯍꯥꯟꯕꯗ ꯍꯦꯛꯇ ꯊꯦꯡꯅꯕ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯔꯣꯁꯤꯕꯤꯅꯥ? ꯉꯁꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯏ꯫ ꯑꯇꯩ ꯃꯇꯝꯗꯗꯤ ꯈꯣꯟꯖꯦꯜ ꯄꯥꯛꯅ ꯇꯥꯗꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯣ ꯑꯇꯩ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯀꯣꯜ ꯇ꯭ꯔꯥꯏ ꯇꯧꯕ꯭ꯔꯣ ꯔꯣꯁꯤꯕꯤꯅꯥ? ꯑꯇꯣꯞꯄ ꯁ꯭ꯇꯥꯐꯁꯤꯡꯅ ꯇꯧꯕꯗꯁꯨ ꯐꯪꯕ꯭ꯔꯥ ꯏꯕ ꯀꯣꯜ? ꯆꯦ ꯅꯤꯔꯃꯂꯥꯒ ꯇꯧꯕꯗꯗꯤ ꯐꯪꯉꯦ ꯅꯨꯡꯗꯥꯡꯗꯗꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯇꯧꯗ꯭ꯔꯦ ꯐꯣꯟ ꯄꯥꯏꯕ ꯐꯪꯗꯕꯅꯤ꯫ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯔꯝꯕ ꯏꯁꯩ ꯇꯥꯁꯦ ꯍꯥꯏꯅꯣ? ꯑꯔꯕꯤꯟ ꯁꯣꯏꯕꯝꯅ ꯁꯛꯄ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯅꯨ ꯍꯥꯏꯕ ꯏꯁꯩꯗꯣ ꯇꯝꯖꯒꯦ꯫ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯅꯨ ꯑꯁꯦ ꯌꯥꯝ ꯇꯥꯟꯅꯩ ꯃꯤꯅ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯩꯕꯀꯣ ꯑꯅꯧꯕ ꯏꯁꯩ ꯈꯔ ꯅꯧꯇꯛ ꯇꯧꯕ ꯏꯁꯩꯗ ꯍꯥꯏꯔꯗꯤ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯅꯨꯕ ꯏꯁꯩꯁꯦ ꯌꯥꯝ ꯇꯥꯟꯅꯩ꯫ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯗꯣꯏꯅꯣ ꯔꯣꯁꯤꯕꯤꯅꯥ ꯏꯁꯩꯁꯦ? ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯒ ꯇꯥꯃꯤꯟꯅꯖꯒꯦ꯫ ꯃꯇꯦꯛ ꯑꯃ ꯉꯪꯉꯝꯃꯔꯣꯏꯗ꯭ꯔꯣ? ꯏꯁꯩꯁꯦ ꯀꯥꯎꯈ꯭ꯔꯦ ꯆꯦ ꯄꯨꯁꯄꯥ꯫ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯁꯤ ꯇꯥꯊꯣꯛꯑꯒ ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯕ ꯑꯝꯇ ꯉꯪꯊꯣꯛꯑ ꯂꯣꯏꯔꯦꯀꯣ꯫ ꯍꯣꯏ ꯑꯗꯨꯗꯤ ꯐꯠ ꯂꯥꯎ ꯊꯥꯖꯤꯜꯂꯛꯑꯒꯦ꯫ ꯑꯧ ꯌꯥꯅꯤ꯫ ꯔꯣꯁꯤꯕꯤꯅꯥꯅ ꯈꯜꯂꯛꯄ ꯏꯁꯩꯁꯦ ꯑꯍꯥꯟꯕꯁꯦ ꯃꯌꯥꯝ ꯇꯦꯟꯅ ꯇꯦꯟꯅ ꯇꯥꯃꯤꯟꯅꯁꯤ ꯌꯥꯝ ꯁꯥꯡꯅ ꯁꯥꯡꯅ ꯂꯣꯏꯕꯧ ꯅꯠꯇꯕ ꯀꯣꯂꯔ ꯈꯔ ꯌꯥꯝ ꯂꯧꯈꯠꯅꯕ ꯈꯨꯗꯣꯜ ꯇꯝꯖꯔꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯅꯪꯁꯦ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯂꯤꯕ ꯅꯪꯁꯦ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯤꯡꯁꯤꯡꯂꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯃꯥꯡꯈ꯭ꯔꯣ
ꯑꯩꯒꯤ ꯋꯥꯈꯜ ꯊꯃꯣꯏꯁꯤꯗ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯅꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯅꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯅꯨ ꯅꯪꯅ ꯍꯤꯡꯂꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯄꯨꯟꯁꯤꯗ ꯑꯩꯅ ꯍꯤꯡꯂꯤ ꯃꯩ ꯆꯥꯛꯈꯥꯡꯗꯨꯅ ꯁꯤꯕꯨ ꯄꯨꯟꯁꯤ ꯍꯥꯏꯗꯨꯅ ꯍꯣ ꯆꯦꯈꯥꯏꯍꯜꯂꯣ ꯃꯥꯂꯦꯝꯁꯦ ꯆꯦꯈꯥꯏꯍꯜꯂꯣ ꯃꯥꯂꯦꯝꯁꯦ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯗꯅꯕ ꯅꯪꯒ ꯑꯩꯒ ꯀꯜꯂꯕ ꯅꯣꯡꯖꯨ ꯆꯨꯊꯔꯣ ꯅꯪꯁꯨ ꯆꯦꯟꯊꯈ꯭ꯔꯣ ꯃꯥꯒꯤ ꯁꯛꯇꯝꯁꯦ ꯀꯜꯂꯕ ꯅꯣꯡꯖꯨ ꯆꯨꯊꯔꯣ ꯅꯪꯁꯨ ꯆꯦꯟꯊꯈ꯭ꯔꯣ ꯃꯥꯒꯤ ꯁꯛꯇꯝꯁꯦ ꯍꯨꯝꯂꯣ ꯅꯣꯡꯂꯩ ꯐꯨꯛꯇꯨꯅ ꯄꯨꯈ꯭ꯔꯣ ꯃꯥꯒꯤ ꯋꯥꯔꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯂꯣꯏꯁꯤꯟꯕꯤ ꯇꯝꯂꯝꯂ ꯃꯥꯜꯂꯦ ꯀꯩꯅꯧ ꯍꯥꯏꯅꯇ ꯃꯤꯁꯅ ꯑꯝꯇ ꯁꯛꯄꯤꯔꯛꯎ ꯍꯥꯏꯁꯦ ꯁꯦꯝꯃꯕꯦꯝꯅ ꯏꯁꯩ ꯈꯟꯒꯦ ꯇꯧꯔꯒ ꯍꯥꯏꯁꯤꯅꯤ ꯏꯕꯨꯡ ꯁꯦꯛꯁꯄꯤꯌꯔꯅ ꯏꯔꯨꯡꯕ ꯃꯅꯤꯀꯨꯃꯥꯔ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯀꯥ ꯖꯤꯇꯦꯟ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯅꯨ ꯀꯃꯦꯟ ꯆꯦꯟꯈ꯭ꯔꯦ ꯔꯤꯇꯔꯟ ꯕꯦꯛ ꯍꯥꯏꯖꯈꯤꯕꯒ ꯍꯥꯏꯗꯣꯔꯛꯄꯒ ꯆꯞ ꯍꯦꯛ ꯆꯥꯟꯅꯔꯦ ꯑꯗꯨꯅꯤ ꯃꯤꯁꯁꯦ ꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯤꯁꯤꯅꯤ ꯀꯀꯥ ꯖꯤꯇꯦꯟ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯉꯁꯤꯗꯤ ꯍꯥꯏꯕꯗꯣ ꯍꯥꯞꯄꯤꯔꯛꯇ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯀ꯭ꯌꯨ ꯏ ꯀꯥꯏ ꯉꯁꯤꯗꯒꯤ ꯉꯁꯥꯏꯗꯩ ꯉꯥꯏ ꯂꯩꯔꯒ ꯄꯤ ꯑꯦ ꯏꯁꯤꯇꯥ ꯐꯟ ꯆꯣꯡꯊꯣꯔꯛꯄꯗ ꯃꯊꯦꯜ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯏꯁꯤꯇꯥꯁꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯈꯔ ꯐꯔꯕꯣ ꯅꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯊꯨꯅ ꯐꯍꯜꯂꯣ ꯇꯟꯗ꯭ꯔꯣ ꯅꯥꯕꯁꯦ ꯀꯔꯐꯤꯌꯥ ꯂꯥꯏꯁ꯭ꯔꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯩ ꯈꯟꯅꯤꯡꯕ ꯈꯟꯕ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯍꯥꯏꯖꯕ ꯇꯥꯏ ꯔꯣꯕꯥꯔꯠ ꯏꯕꯨꯡ ꯍꯦꯝꯕ ꯒꯨꯔꯨ ꯃꯌꯨꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯆꯦ ꯃꯕꯦꯝꯒꯤ ꯏꯁꯩꯁꯦ ꯍꯣꯔꯦꯟ ꯇꯟꯖꯥ ꯌꯦꯡꯉꯒ ꯁꯛꯂꯛꯀꯦ ꯏꯆꯦ ꯃꯨꯇꯨꯝ ꯂꯥꯡꯂꯦꯝꯕꯤ ꯌꯥꯝ ꯀꯨꯏꯔꯦ ꯏꯆꯦꯁꯦ ꯂꯥꯏꯞꯇ ꯎꯈꯤꯗꯕ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯏꯞꯇ ꯌꯥꯎꯕꯤꯔꯛꯄ ꯃꯔꯨꯞ ꯁꯪꯒꯤꯇꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯕꯨꯡ ꯅꯤꯡꯊꯦꯝ ꯈꯨꯃꯟ ꯏꯕꯨꯡꯒꯤꯁꯦ ꯅꯣꯛꯇꯕ ꯉꯝꯗꯦ ꯑꯗꯨꯅꯤ ꯀꯃꯦꯟꯇꯣ ꯂꯤꯖꯥ ꯅꯥꯎꯔꯦꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯊꯧꯗꯥꯝ ꯑꯁꯥ ꯀꯨꯃꯥꯔ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯒꯥꯏꯇ꯭ꯔꯤ ꯌꯦꯡꯈꯣꯝ ꯂꯥꯜꯍꯩꯕ ꯃꯉꯥꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯃꯥ ꯏꯕꯦꯝꯍꯟ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯏꯁꯩ ꯑꯃ ꯁꯛꯇ ꯌꯥꯔꯣꯏꯀꯣ ꯃꯤꯁꯅ ꯗꯥꯟꯁ ꯑꯦꯛꯇꯤꯡ ꯇꯧꯈꯤꯕ ꯏꯁꯩꯗ ꯀꯣꯟꯅꯦꯀꯣ ꯁꯛꯂꯛꯑꯣ ꯀꯃꯦꯟ ꯄꯥꯜꯂꯗꯤ ꯌꯥꯔꯣꯏ ꯀꯣꯂꯔ ꯑꯣꯏ ꯂꯧꯈꯠꯂꯒꯦ
คอมเมนต์ป่าบีทรมมาฮับตรดิยารอยไอกี่วันนะยามปัจจุบันนี้ไม่ยามนะทวีรักปะคอมเมนต์สิ่งเสฮัลโหล ฮัลโหล ตารามนกเสรีมิงเลยพงไอบิว มิสเตอร์ครุมเจอร์มิสเตอร์เคียงวีดกิรูมิมhem อีบุงกระรำใบเสตาสิเก นี่ใช่ใช่ชอบคดีดิลีร์ฟิล์มเช่นนั้นมาวิวไอ้ฟิล์มที่สดามันสับก็ไอ้คนในนั้นสมมติว่าวิชัยตาเจกิมาเตรียมงานทุกปีโรกันหน่อยบุงใช่ดิ้งงานอะไรกันอาชีพโลกตรงนี้ yes โลกทุ่งบางทีคนเจอแต่สุตาก็ต้องนินงพาดูสุกันเนาะmatang dengan jaraknya matang bercanda ห่วยดูห่วยหายใจสิอันนึงได้อันนึงเดินนี่ก็มาตุ้งเทงนับแต่ดีมาตุ้งเทงนับแต่ดีงังเดวี่อะไรบุงอะดูอีใช่สิกันนาตามินาดูหน่อยบุงอีใช่สิงั้นสิเดี๋ยวด้านนี้เช่นคุณมันได้sedikit tahu lagi โอ้ apa ilai itu yang pun kami nak lagi ถ้าเกิดเจอดี thank you miss ถ้าเกิดเจอดีบุงใช่ตาทกสิดูดีเลยคงนะไอ้น่ะชมละกาน่ะจมน่ะมีน่ะจินครีกูโดนตำเจดีดามินะสินางน่ะมาโอยบิวฟิล์มดกีaina somlaga na chomna mina shem khare laikhom na aina somlaga na chomna mina shem khare na hakpu sangja ba ai hakti gulab ki tingkhang oi haure laikhom na aina somlaga na chomna mina shem khare laikhom na aina somlaga na chomna mina shem khare nahakti lamlandi yai phaba kanagi khomloi yenja hauba natana karisu ngam haude khamja bana pu oi khare nahakti lamlandi yai phaba kanagi khomloi yenja hauba natana karisu ngam haude khamja bana pu halage ai hati ningamda lakhi balambi da ithanta laikhom na aina somlaga na chomna mina shem khare laikhom na aina somlaga na chomna mina shem khare
ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯈꯨꯗꯤꯡꯗ ꯊꯥꯖꯔꯨꯏ ꯅꯍꯥꯛꯁꯦ ꯑꯩꯒꯤꯅꯤ ꯑꯗꯨꯕꯨ ꯋꯥꯔꯧꯗꯦ ꯅꯉꯣꯟꯗ ꯄꯥꯡꯗꯕ ꯑꯩꯇꯒꯤ ꯏꯔꯥꯡꯅꯤ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯈꯨꯗꯤꯡꯗ ꯊꯥꯖꯔꯨꯏ ꯅꯍꯥꯛꯁꯦ ꯑꯩꯒꯤꯅꯤ ꯉꯁꯥꯏꯒꯤ ꯏꯁꯩ ꯈꯜꯂꯛꯄꯩ ꯃꯇꯥꯡꯗꯣ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯁꯨꯁꯤꯝꯇꯤꯅ ꯃꯤꯁꯅ ꯇꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡ ꯂꯥꯏꯞ ꯆꯥꯠ ꯑꯣꯏꯕꯒꯤꯅꯤ ꯍꯥꯏꯔꯛꯏꯁꯦ ꯍꯣꯏ ꯏꯟꯗꯤꯖꯤꯅꯁ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯥꯔꯖꯤꯌꯥ ꯃꯃꯥ ꯀꯨꯃꯥꯝ ꯕꯤꯃꯣꯂꯇꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯃꯥ ꯆꯦꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯇꯥꯅꯤꯡꯕꯒꯤꯅꯦ ꯉꯁꯥꯏꯗꯒꯤ ꯈꯧꯔꯥꯡꯅ ꯆꯥꯛ ꯆꯥꯗꯅ ꯉꯥꯏꯔꯤꯌꯦ ꯍꯥꯏꯕ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯏꯁꯩ ꯑꯃ ꯈꯟꯈꯤꯕꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯄꯤꯑꯦꯅ ꯍꯥꯏꯔꯤꯁꯦ ꯍꯩꯔꯣꯏꯀꯣ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯑꯗꯣ ꯍꯩꯗꯧ ꯃꯥꯟꯗꯦꯅꯦ ꯃꯔꯨꯞ ꯔꯟꯖꯤꯇꯥ ꯀꯩꯁꯥꯝ ꯀꯨꯏꯔꯦ ꯄꯥꯛꯅ ꯎꯈꯤꯗꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯣꯛꯇꯤ ꯒ꯭ꯔꯣ ꯒ꯭ꯔꯣ ꯂꯥꯎꯔꯤ ꯍꯥꯏꯁꯤꯅꯤ ꯂꯥꯏꯁ꯭ꯔꯣꯝ ꯄ꯭ꯔꯦꯝꯖꯤꯠ ꯁꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯝꯐꯥ ꯗꯦꯕꯤ ꯀꯩꯅꯣ ꯄꯨꯟꯁꯤꯒꯤ ꯀꯔꯐꯤꯌꯥꯅ ꯍꯥꯏꯁꯦ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯏꯁꯩꯗꯨꯅꯤ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤꯅꯦ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯅꯨꯡꯁꯤꯔꯕ ꯂꯥꯛꯂꯔꯣꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯏꯁꯩꯗꯨꯅꯤ ꯌꯥꯝ ꯐꯖꯕꯅꯤ ꯁꯛꯄꯤꯔꯣ ꯍꯥꯏꯁꯦ ꯌꯥꯝ ꯐꯥꯖꯗꯦꯌꯦ ꯏꯁꯩꯁꯦ ꯀꯩꯅꯣꯕ ꯇꯝꯐꯥꯅ ꯍꯥꯏꯁꯦ ꯄꯨꯟꯁꯤꯒꯤ ꯏꯁꯩ ꯈꯜꯂꯔꯣꯏ ꯍꯥꯏꯁꯤꯗꯤ ꯁꯥꯡꯃꯟꯗ꯭ꯔꯩꯃꯤ ꯃꯌꯥꯝꯒꯤꯗꯨ ꯇꯥꯖꯔꯅꯤ ꯍꯥꯏꯁꯤ ꯀꯩꯅꯣ ꯄꯨꯟꯁꯤꯒꯤ ꯏꯁꯩ ꯈꯜꯂꯔꯣꯏ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯨꯗꯤ ꯁꯥꯡꯃꯟꯈ꯭ꯔꯦ ꯅꯨꯃꯤꯠ 4-5ꯅꯤ ꯂꯩꯔꯒ ꯈꯜꯂꯛꯑꯣ ꯄꯨꯟꯁꯤꯒꯤꯗꯨꯗꯤ ꯁꯥꯡꯃꯟꯈ꯭ꯔꯦꯕ ꯀꯀꯥ ꯗꯣꯕꯥ ꯈꯨꯔꯥꯏꯖꯝ ꯉꯥꯅꯨꯅ ꯑꯩꯅ ꯂꯣꯏꯔꯒ ꯃꯔꯨꯝꯅ ꯃꯤꯅ ꯆꯥꯈ꯭ꯔꯦ ꯀꯩꯁꯨ ꯋꯥꯔꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯕꯦ ꯋꯥꯏꯈꯣꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩ ꯏꯁꯩ ꯍꯩꯇꯕꯗꯤ ꯑꯩ ꯁꯛꯇꯦꯀꯣ ꯏꯁꯩ ꯑꯍꯩꯕꯇꯅꯤ ꯁꯛꯇꯣꯏꯁꯦ ꯍꯩꯇꯕ ꯏꯁꯩꯗꯤ ꯑꯩ ꯁꯛꯄ ꯍꯩꯖꯗꯦ ꯒꯤꯇꯥ ꯁꯔꯥꯡꯊꯦꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯃꯥ ꯔꯥꯅꯤꯕꯂꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯅꯤꯡꯊꯧꯖꯝ ꯙꯃꯦꯟ ꯊꯥꯒꯠꯆꯔꯤ ꯃꯔꯨꯞ ꯑꯝꯕꯤꯀꯥ ꯏꯆꯦ ꯇꯣꯝꯕꯤꯁꯅꯥ ꯊꯥꯒꯠꯆꯔꯤ ꯄꯨꯁꯄꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯏꯕꯨꯡ ꯚꯤꯝꯁꯦꯟ ꯁꯔꯨꯡꯕꯝ ꯅꯟꯗꯦꯁꯣꯔꯤꯒꯤ ꯈꯣꯟꯖꯦꯜꯗ ꯊꯦꯡꯅꯔꯨꯏ ꯅꯪꯒ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯁꯩꯍꯧꯗ ꯋꯥ ꯈꯟꯖꯈꯤ ꯅꯪꯕꯨ ꯍꯥꯏꯕ ꯏꯁꯩꯗꯣ ꯃꯤꯁ ꯄꯨꯁꯄꯔꯥꯅꯤꯅ ꯍꯩꯇ ꯃꯇꯦꯛ ꯑꯃ ꯍꯦꯛꯇ ꯁꯛꯄꯤꯔꯛꯑꯁꯨ ꯑꯁꯥꯎꯕ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯝꯇ ꯂꯩꯖꯔꯣꯏ ꯊꯦꯡꯅꯔꯨꯏ ꯅꯪꯒ ꯄꯨꯟꯁꯤꯒꯤ ꯁꯩꯍꯧꯗ ꯈꯟꯖꯈꯤ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯑꯣꯏꯔꯗꯤꯕꯀꯣ ꯂꯥꯏꯅ ꯑꯝꯇ ꯂꯧꯗꯧ ꯅꯠꯇ꯭ꯔꯦ ꯑꯩ ꯏꯁꯩ ꯈꯨꯁꯛꯁꯦ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯀꯛꯆꯤꯡꯗꯩ ꯂꯂꯤꯇꯥ ꯀꯧꯏ ꯃꯤꯁ ꯃꯃꯥ ꯂꯂꯤꯇꯥ ꯃꯤꯁ ꯄꯨꯁꯄꯥꯔꯥꯅꯤꯒ ꯑꯃꯨꯛ ꯊꯦꯡꯅꯕ ꯅꯨꯡꯉꯥꯏꯖꯔꯦ ꯍꯣꯏ ꯃꯔꯛꯇ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯃꯥ ꯀꯔꯝꯕ ꯏꯁꯩ ꯇꯥꯕꯤꯅꯤꯡꯕ ꯂꯩꯕꯤꯕꯅꯣ ꯍꯥꯏꯕꯤꯌꯨ ꯑꯋꯥꯏꯕ ꯃꯄꯨ ꯐꯤꯂꯝꯗꯒꯤ ꯕꯣꯅꯦꯝꯅ ꯁꯛꯄ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ
ꯆꯥꯎꯉꯤ ꯇꯧꯒꯦ ꯈꯜꯂꯗꯨꯅ 이mit ꯑꯁꯤ 우이실라바쇼 ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ 우리바 하이나 ꯁꯩꯔꯧ ꯏꯁꯩꯗꯣ ꯈꯟꯖꯒꯦ ꯌꯥꯏꯌꯦ ꯏꯁꯩ ꯃꯌꯦꯛ ꯍꯥꯏꯔꯛꯄꯗ ꯁꯨꯔ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯩꯒꯤ ꯈꯔ ꯁꯨꯝ ꯏꯁꯩ ꯃꯣꯅꯦꯝ ꯁꯨꯝ ꯉꯪꯕꯤꯔꯝꯃꯣ ꯄꯥꯝꯖꯅ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝꯁꯨ ꯃꯥꯡꯗ꯭ꯔꯦꯗꯅꯀꯣ ꯃꯃꯥ ꯍꯣꯏ ꯍꯣꯏ ꯀꯅꯥ ꯇꯥꯃꯤꯟꯅꯗꯣꯏꯅꯣ ꯃꯃꯥ ꯏꯁꯩꯁꯤꯕꯣ ꯂꯥꯏꯐꯇ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯒꯤ ꯇꯤꯚꯤꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀ ꯑꯗꯨꯝ ꯄꯨꯂꯞ ꯇꯥꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯃꯥ ꯑꯗꯨꯗꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯛꯑꯒꯦ ꯊꯦꯡꯀ꯭ꯌꯨ ꯃꯤꯁ ꯊꯥꯒꯠꯆꯔꯤ ꯑꯋꯥꯏꯕ ꯃꯄꯨ ꯐꯤꯂꯝꯗꯒꯤ ꯕꯣꯅꯤꯌꯝꯒꯤ ꯈꯣꯟꯖꯦꯜꯗ ꯏꯁꯩꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ 이mit ꯑꯁꯦ 우이실라바쇼 ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ 우리와 ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯊꯤꯔꯨꯒꯅꯤ तनिकला थवालत नोंमदोल मबेमा थाजनी पुकनिंग वारक विलै चिलना थमोइगी सक्तम सिंह येक्लरी तगु तनिकला थवालत नोंमदोल मबेमा थाजनी पुकनिंग वारक विलै चिलना थमोइगी सक्तम सिंह येक्लरी खोइरांगनारबा अहिंसे खमदुना लेप्थलगे गसीदे नाक्ता अमुक्तंग हमलदुना अहिंसीगी बजर सक्तम सिंह मपुंग फाहनबीररु नाहकना
ꯆꯠꯊꯔꯛꯄ ꯁꯝꯂꯥꯡꯅ ꯑꯩꯒꯤ ꯈꯖꯥꯏꯗ ꯊꯦꯡꯂꯛꯄ ꯀꯣꯛꯂꯔꯣꯏꯗꯕ ꯅꯪꯒꯤ ꯁꯛꯇꯝꯒꯤ ꯃꯆꯨꯁꯤꯡ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯟꯖꯤꯟ 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 ꯁꯪꯈꯔꯦ ꯁꯤꯂꯥ ꯇꯣꯟꯖꯝ ꯅꯍꯥ ꯑꯩꯈꯣꯏ ꯕꯥꯎ ꯀꯥꯎꯒꯜꯂꯤ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥꯅ ꯐꯖꯅ ꯁꯛꯄꯤꯔꯛꯑꯦ ꯉꯁꯥꯏꯒꯤ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝꯗꯣ ꯃꯃꯥ ꯂꯂꯤꯇꯥꯅ ꯐꯖꯅ ꯁꯛꯊꯔꯝꯕꯗꯨꯒꯤ ꯀꯃꯦꯟꯅꯤ ꯄꯤꯔꯛꯏꯁꯦ ꯊꯥꯒꯠꯆꯔꯤ ꯁꯤꯂꯥ ꯇꯣꯟꯖꯝ ꯗꯤ ꯀꯦ ꯊꯣꯛ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯤꯞ ꯔꯣꯕꯥꯔꯠ ꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯗꯤꯄꯤ ꯇꯅꯨ ꯑꯣꯏꯅꯥꯝ ꯗꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯣꯜ ꯈꯨꯇꯧ ꯆꯨꯝꯗꯕꯒꯤꯅꯤ ꯀꯩꯅꯣꯗꯩ ꯇꯝꯃꯨ ꯖꯣꯌꯥꯗꯩ ꯇꯝꯃꯨ ꯖꯣꯌꯥ ꯍꯥꯏꯔꯒ ꯖꯣꯌꯥꯗꯣ ꯉꯁꯤꯒꯤꯕꯨꯗꯤ ꯀꯣꯜ ꯂꯨꯝ ꯂꯩꯔꯝꯗꯣꯏꯅꯤ ꯁꯠ ꯂꯥꯎꯅ ꯁꯣꯝꯗ ꯐꯥꯎꯖꯜꯂꯛꯇꯣꯏꯅꯤ ꯑꯗꯨꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯣꯏꯅꯤ ꯑꯩꯅ ꯃꯃꯥ ꯍꯦꯃꯂꯇꯥ ꯑꯦꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯃꯥ ꯕꯤꯃꯣꯂꯥ ꯀꯣꯟꯁꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯃꯥ ꯅꯦꯅꯦ ꯁꯝꯖꯦꯠ ꯁꯥꯕꯝ ꯁꯥꯟꯇꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯦ ꯂꯩꯔꯝꯃꯤꯅꯦ ꯖꯣꯌꯥꯁꯦ ꯇꯥꯏꯌꯦ ꯇꯥꯏ ꯖꯣꯌꯥꯗꯩ ꯇꯥꯃꯣ ꯏꯁꯤꯇꯥ ꯀꯣꯜ ꯇꯧꯕꯒꯤꯗꯤ ꯅꯦꯅꯦ ꯁꯣꯃꯣꯂꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯁꯩ ꯑꯃ ꯆꯦꯟꯖ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯄꯤ ꯑꯦꯒꯤꯁꯦ ꯀꯃꯦꯟꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯧꯔꯛꯄꯗꯒꯤ ꯈꯟꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯇꯦꯛ ꯑꯃ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯃꯨꯔꯇꯤꯅꯤ ꯈꯟꯗꯨꯅ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯔꯥ ꯁ꯭ꯋꯥꯏ ꯈꯛꯇꯪ ꯂꯩꯌꯦ ꯑꯩꯒꯤ ꯈꯅꯥꯎꯗꯗꯤ ꯊꯨꯡꯅꯔꯔꯣꯏ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯨꯡꯁꯤꯈꯤ ꯅꯪꯕꯨ ꯑꯩꯅ ꯊꯨꯡꯅꯔꯔꯣꯏ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯨꯡꯁꯤꯈꯤ ꯅꯪꯕꯨ ꯑꯩꯅ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯁ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯏꯁꯦ ꯈꯣꯟꯖꯦꯜꯗꯤ ꯃꯃꯥꯡꯉꯩ ꯇꯥꯈꯤꯕ ꯃꯥꯜꯂꯦ ꯃꯤꯁ ꯑꯩꯅ ꯃꯣꯅꯥꯗꯒꯤ ꯑꯣꯏꯅꯥꯝꯗ ꯀꯩꯅꯣ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯈ꯭ꯋꯥꯏꯗꯣ ꯅꯣꯛꯅꯤꯡꯕ ꯐꯥꯎꯕ꯭ꯔꯣ ꯀꯩ ꯏꯁꯩ ꯈꯟꯗꯣꯏꯅꯣ ꯃꯤꯁ ꯗꯤꯕꯤꯌꯥ ꯀꯤꯇꯤꯃꯦꯝ ꯁꯛꯄ ꯊꯥꯒꯤ ꯆꯍꯤ 35 ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯥꯖꯩ ꯏꯁꯩ ꯃꯌꯦꯛꯁꯦ ꯁꯨꯝ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏꯔꯛꯄꯗꯗꯤ ꯀꯩꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯑꯗꯣ ꯉꯔꯥꯡ ꯆꯥꯠꯇ ꯏꯔꯛꯄꯗꯗꯤꯕꯀꯣ ꯀꯔꯤꯅ ꯇꯧꯔꯛꯏ ꯏꯁꯥꯒꯤ ꯆꯍꯤ 35 ꯇꯧꯔꯛꯏꯁꯦ ꯏꯗꯤꯁꯟ ꯑꯩꯈꯣꯏꯅꯤ ꯉꯥꯎꯔꯨꯔꯦꯗꯅ ꯉꯥꯛꯇꯪꯗꯤ ꯇꯥꯗꯤ ꯌꯥꯝ ꯐꯖꯩ ꯃꯌꯦꯛꯇꯕꯨ ꯈꯔ ꯃꯊꯣꯡ ꯆꯥꯗꯕꯒꯤ ꯃꯔꯝ ꯊꯧꯕ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯒꯦ ꯍꯥꯏꯅꯣ ꯏꯁꯩꯁꯤꯕꯣ ꯃꯤꯁ ꯏꯁꯩꯁꯦ ꯑꯗꯨꯝ ꯂꯥꯏꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯃꯤꯟꯅꯖꯔꯒꯦ ꯑꯗꯣ ꯃꯤꯁꯇ ꯗꯤꯁꯀꯦꯠ ꯇꯧꯖꯔꯒꯦ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯒꯗꯤ ꯉꯪꯊꯣꯛ ꯉꯪꯁꯤꯟ ꯍꯩꯕꯤꯒꯗ꯭ꯔꯣ ꯑꯅꯧꯕ ꯏꯁꯩꯁꯦ ꯑꯩ ꯉꯪꯕꯁꯦ ꯄꯥꯛꯅ ꯍꯩꯇꯕꯅꯤꯅ ꯃꯌꯥꯝꯁꯨ ꯍꯩꯔꯝꯃꯣꯏꯗꯧꯕꯗ ꯅꯤꯡꯉꯦꯕꯀோ ꯑꯗꯣ ꯂꯣꯏꯗꯥꯡꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯁꯩꯁꯦ ꯉꯪꯕ ꯁꯨꯝ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯉꯪꯕ ꯑꯗꯨꯝ ꯁꯥꯟꯅꯕ꯭ꯔꯥ ꯌꯨꯝꯗ ꯈꯪꯗꯦ ꯃꯤꯁ ꯑꯗꯨꯝ ꯁꯤ ꯏꯁꯩꯁꯤꯗꯤ ꯉꯪꯗ꯭ꯔꯤꯌꯦ ꯉꯪꯗ꯭ꯔꯤꯕꯀꯣ ꯑꯗꯨꯗꯤ ꯗꯦꯕꯤꯌꯥꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝ ꯇꯥꯃꯤꯟꯅꯕꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯍꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯡꯒꯔꯗꯤ ꯑꯗꯨꯝ ꯇꯥꯃꯤꯟꯅꯖꯔꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯏꯁꯩ ꯇꯥꯊꯣꯛꯃꯤꯟꯅꯁꯤꯀꯣ
ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯗꯣꯏꯅꯤ ꯏꯁꯩꯁꯦ ꯑꯩꯁꯨ ꯄꯨꯟꯅ ꯏꯁꯩꯁꯤꯒꯤ ꯃꯍꯥꯎ ꯇꯪꯃꯤꯟꯅꯁꯤ ꯃꯌꯥꯝꯕꯨꯗꯤ ꯑꯗꯨꯝ ꯇꯥꯔꯝꯕꯁꯨ ꯌꯥꯔꯦ ꯑꯅꯧꯕ ꯏꯁꯩ ꯑꯃꯒ ꯊꯛ ꯂꯥꯎ ꯊꯥꯒꯠꯂꯛꯄꯁꯤꯗꯤ ꯃꯌꯥꯝꯁꯦ ꯚ꯭ꯌꯨꯁꯦ ꯌꯧ ꯀꯥꯞꯈꯤꯕꯅꯦꯕ ꯍꯦꯛꯇ ꯑꯦꯜꯕꯝ ꯑꯅꯧꯕ ꯑꯃꯒ ꯐꯣꯡꯉꯛꯄꯁꯦ ꯈꯨꯗꯣꯜ ꯇꯝꯖꯔꯤ Ishagi chahina thirtinga saktam da yila gana twintinga Ishagi chahina thirtinga saktam da yila gana twintinga kuchu kume namit ka thakhan be shawo shawo nagaru shabani Wangong, songong, na inalim jabi Lam chay sajay tarabi Ho lay, 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 lay Ay mo bing tebe Ko koy mo ko Ding na koy da jabi ni Uuroy ay gong Liri koy rebe Ko koy mo ko Yon na kalak jabi ni Chicken chow, duck and chow, pork and chow. Tan nâu đã bị ít cột xin na hay đã bên đây đây. สวัสดีค่ะเสียงคิวปักคอยต้ม Korea lộn, Thái Lê lộn, Chinese lộn. Khang đã bên lấy tê, u đã bên lấy tê tai băng đo. Anh nên love program ni ka xin du suốt thái ra ka pizza bata. Hậu mình đã được cũng bị chích khai đi buồn ni. Hồi lay 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 lay, anh mau mình theo về. Cô cùi mù cô đừng na khơi đã trở về ni. Rồi ai gong lý đi khơi ra về. Cô cùi mù cô yon na kalak trở về ni. Ai ka tingna dring ay matam ng kariyoy rami. Ay ka una dring ay matam ng kamalay rami. ก็มาเลยรำนี้ไอ้ก็มาเลยรำนี้ Ay ka tingna dring ay matam ng kariyoy rami. Ay ka una dring ay matam ng kamalay rami. Ukong da pamlaga matam lilaga lay ramba. How jikin ng gari lay relaw kayo laga. iPhone, Pro Max, kapay karata na. Yota, Badres, kasatarada na. Ika, seguro na na. Biyang mandala na ba? Hoy, lay, 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 lay. Ay mo bing tepe. ꯐꯖꯕ ꯏꯁꯩꯅꯤꯅꯦ ꯖꯤꯠ ꯁꯂꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯐꯪꯉꯣꯏ ꯐꯪꯉꯣꯏ ꯁꯤꯇꯥ ꯀꯣꯜ ꯐꯪꯉꯣꯏ ꯖꯣꯌꯥꯒ ꯇꯥꯅꯧ ꯍꯥꯏꯁꯤꯅꯤ ꯀ꯭ꯔꯤꯁꯅꯒ ꯂꯣꯏ ꯁꯣꯜ ꯂꯩꯔꯝꯃꯦ ꯖꯣꯌꯥꯗꯤ ꯁꯣꯝꯗ ꯑꯩꯅ ꯎꯍꯧꯗꯕꯒꯤ ꯃꯃꯥ ꯏꯕꯦ ꯌꯥꯏꯃ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯃꯥ ꯀꯤꯔꯟ ꯕꯂꯥ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯗꯣꯔꯦꯟ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯆꯦ ꯗꯦꯕꯖꯥꯅꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯆꯦ ꯗꯦꯕꯖꯥꯅꯤꯁꯨ ꯍꯧꯖꯤꯛ ꯏꯁꯩꯗꯣ ꯇꯥꯗ꯭ꯔꯤ ꯍꯥꯏ ꯃꯃꯥ ꯕꯤꯃꯣꯂꯥ ꯂꯩꯃ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯃꯥ
ꯆꯦ ꯒꯪꯒꯥꯔꯥꯅꯤ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯎꯔꯒ ꯀꯧꯗꯕꯁꯤꯅ ꯑꯩꯅꯅꯤꯀꯣ ꯀꯧꯗ꯭ꯔꯤꯁꯦ ꯅꯤꯅꯦ ꯄ꯭ꯔꯚꯥꯕꯇꯤ ꯂꯤꯛꯃꯥꯕꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯅꯤꯅꯦ ꯃꯆꯥ ꯍꯥꯏꯕ ꯑꯥꯏꯗꯤ ꯑꯃꯁꯨ ꯌꯥꯎꯔꯛꯏ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯎꯆꯝ ꯁꯨꯁꯤꯂꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯆꯜ ꯄꯨꯁꯄꯔꯥꯅꯤ ꯀꯩ ꯈꯨꯝꯅꯖꯔꯤ ꯏꯕꯨꯡ ꯁꯦꯛꯁꯄꯤꯌꯔꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯂꯥꯏꯚ ꯐꯣꯟꯅꯤꯡ ꯄ꯭ꯔꯣꯒꯥꯝꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯣꯏꯕ ꯃꯥꯜꯂꯤ ꯀꯥꯎꯈ꯭ꯔꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇꯪ ꯐꯪꯈꯤꯕ꯭ꯔꯥ ꯑꯩ ꯆꯜ ꯅꯤꯔꯃꯂꯥꯒꯤꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯈꯪꯗꯦꯅꯦ ꯇꯥꯔꯤꯛ 5-6 ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯐꯪꯗ꯭ꯔꯤ ꯑꯍꯥꯟꯕꯅꯤꯗ ꯑꯧ ꯑꯩꯗꯤ ꯀꯣꯜ ꯇꯧꯔꯔꯣꯏꯒꯦꯅ ꯃꯌꯥꯝꯒꯤ ꯏꯁꯩ ꯇꯥꯒꯦꯅ ꯁꯨꯝ ꯇꯧꯕꯅꯤ ꯏꯁꯩ ꯇꯥꯕꯗ ꯐꯟ ꯆꯣꯡꯊꯣꯔꯛꯑꯦ ꯍꯥꯏꯕꯗꯤ ꯏꯟꯖꯥꯡ ꯃꯊꯦꯜ ꯀꯥꯎꯈꯤꯕꯗꯣ ꯅꯣꯛꯄꯗ ꯁꯣꯝꯗ ꯕꯤꯜ ꯀꯛꯄꯗ ꯆꯥ ꯀꯛꯄꯗ ꯆꯥꯎ ꯅꯠꯇꯦꯅ ꯀꯛꯈꯤꯗꯅ ꯂꯥꯏꯕꯤꯡꯅ ꯀꯥꯎꯈꯤꯕꯩ ꯑꯁꯦꯡꯕꯩ ꯀꯥꯎꯔꯤꯅꯤ ꯆꯥꯛ ꯆꯥꯕꯁꯨ ꯀꯨꯏꯗ꯭ꯔꯤꯌꯦ ꯈꯨꯗꯛꯇ ꯍꯪꯖꯜꯂꯛꯄꯗꯣ ꯀꯥꯎꯕꯅꯤ ꯌꯥꯝ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯃꯊꯦꯜꯅꯦꯕ ꯆꯥꯖꯔꯤꯁꯦ ꯑꯗꯨꯒ ꯁꯠ ꯂꯥꯎꯅ ꯀꯥꯎꯈꯤꯕ ꯋꯥꯅꯤꯗ ꯊꯥꯖꯗꯅꯅꯦ ꯏꯁꯤꯇꯥꯁꯤꯅ ꯐꯠ ꯂꯥꯎꯅ ꯆꯣꯡꯊꯣꯔꯒ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦꯅ ꯇꯧꯁꯜꯂꯛꯄꯗꯨꯗ ꯏꯁꯇꯥꯁꯨ ꯉꯥꯡꯒꯅꯤ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯁꯨ ꯃꯥ ꯏꯁꯩ ꯑꯝꯇ ꯈꯟꯕꯤꯌꯨ ꯃꯊꯛꯇ ꯎꯗ꯭ꯔꯦ ꯍꯥꯏ ꯑꯩꯅꯗꯤ ꯎꯔꯤꯕ ꯑꯁꯣꯝꯗꯗꯤ ꯕꯤꯜꯂꯤꯡ ꯀꯛꯅ ꯃꯥꯏꯒꯤꯗꯣ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣꯗ ꯏꯁꯩ ꯑꯝꯇ ꯈꯟꯕꯤꯌꯨ ꯍꯣꯏ ꯃꯥ ꯐꯣꯟ ꯇꯧꯕꯗꯤ ꯍꯩꯇ꯭ꯔꯒ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯝꯇ ꯈꯟꯒꯦ ꯃꯥꯒꯤ ꯏꯁꯩ ꯑꯝꯇ ꯈꯟꯕꯤꯌꯨꯅ ꯏꯕꯨꯡ ꯀꯟꯅ ꯇꯧꯔꯛꯈꯤꯕꯅꯤ ꯕꯤꯗ꯭ꯌꯥꯔꯤꯅ ꯁꯛꯄ ꯂꯤꯟ ꯄꯨꯕ ꯁꯛꯊꯤꯕ ꯃꯨꯁꯨꯛ ꯃꯨꯕ ꯀꯣꯏꯖꯣꯝꯕ ꯂꯤꯟ ꯄꯨꯕ ꯁꯛꯊꯤꯕ ꯃꯨꯁꯨꯛ ꯃꯨꯕ ꯀꯣꯏꯖꯣꯝꯕ ꯅꯨꯡꯁꯤꯔꯤꯕ ꯅꯪꯕꯨ ꯑꯩꯅ ꯇꯥꯔꯒ ꯖꯟꯇ꯭ꯔ ꯈꯣꯟꯖꯦꯜꯗ ꯍꯩ ꯇꯧꯕ ꯏꯁꯩꯗꯣ ꯑꯗꯨ ꯇꯥꯒꯦ ꯍꯥꯏꯔꯤ ꯁꯤꯇꯥꯁꯤꯅ ꯁꯤꯇꯥꯁꯨ ꯐꯣꯟ ꯇꯧꯕ ꯍꯩꯇꯦ ꯏꯕꯨꯡꯅ ꯁꯛꯄꯁꯤꯁꯨ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯂꯣꯏꯕꯧꯗꯪꯒ ꯇꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅꯤ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯏꯁꯩ ꯁꯛꯅꯁꯤꯗ ꯏꯕꯨꯡ ꯍꯣꯏ ꯀꯥꯝꯊꯔꯛꯑꯣ ꯅꯍꯥꯟꯃꯨꯛꯁꯨ ꯁꯛꯈ꯭ꯔꯕꯅꯦ ꯑꯗꯨꯝ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯗꯅ ꯁꯛꯂꯛꯄ ꯇꯥꯔꯦ ꯅꯣꯡꯃ ꯍꯣꯏ ꯃ꯭ꯌꯨꯖꯤꯛ ꯇꯥꯍꯧꯗ꯭ꯔꯦ ꯌꯥꯎꯗꯅ ꯃꯃꯥꯡꯗ ꯁꯛꯈꯤꯕꯗꯣ ꯌꯥꯝ ꯁꯛꯈ꯭ꯔꯕꯅꯤꯗ ꯊꯥꯒꯠꯆꯔꯤ ꯆꯥꯃꯤꯟꯅꯖꯔꯤ ꯑꯗꯨꯗꯤ ꯏꯁꯩꯁꯦ ꯏꯁꯤꯇꯥꯗ ꯗꯦꯗꯤꯀꯦꯠ ꯇꯧꯗꯣꯔꯦ ꯗꯤꯀꯦꯠ ꯇꯧꯔꯣ ꯃꯥꯅ ꯈꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯐꯣꯟ ꯑꯣꯠꯄ ꯍꯩꯇꯕꯗꯣ ꯗꯗꯥꯗ ꯍꯪꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯍꯪꯉꯣꯅ ꯍꯌꯦꯡ ꯑꯁꯣꯝ ꯇꯣꯝ ꯇꯤꯚꯤꯗ ꯏꯂꯥꯏ ꯇꯤꯚꯤꯗ ꯍꯥꯏꯔꯛꯑꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯏꯕꯨꯡ ꯑꯩꯅ ꯊꯥꯕꯒꯤ ꯊꯕꯛ ꯇꯧꯖꯕꯅꯤꯅ ꯊꯥꯖꯤꯜꯂꯛꯑꯒꯦꯀꯣ ꯏꯕꯨꯡꯅ ꯈꯟꯕꯒꯤ ꯊꯕꯛ ꯇꯧꯔꯛꯑꯕꯅꯤ나 ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯇꯥꯃꯤꯟꯅꯔꯒꯦ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯏꯕꯨꯡꯅ ꯏꯁꯤꯇꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯝꯕ ꯏꯁꯩꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ
ꯀꯝꯗꯧꯕꯤꯔꯤ ꯃꯌꯥꯝ ꯏꯁꯩꯁꯦ ꯁꯅꯥꯖꯥꯎꯕ ꯈꯨꯃꯟꯊꯦꯝ ꯀꯩ ꯀꯧꯗꯣꯏꯅꯣ ꯈꯪꯖꯗꯕꯅꯤꯅ ꯃꯤꯡ ꯂꯣꯏꯅ ꯍꯦꯛꯇ ꯀꯧꯖꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯗ ꯏꯆꯟ ꯏꯆꯦ ꯃꯥ ꯃꯇꯥꯗ ꯍꯥꯞꯄꯤꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄꯁꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯁꯅꯥꯇꯣꯝꯕ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯨꯔꯁꯤ ꯃꯤ ꯌꯥꯝ ꯐꯖꯩ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯣꯏꯕꯤ ꯃꯆꯥ ꯀꯔꯤ ꯏꯁꯩꯅꯣ ꯄꯤꯌꯦꯅ ꯈꯨꯃꯟꯅ ꯑꯩꯒ ꯆꯥꯟꯅꯔꯤ ꯍꯥꯏꯁꯦ ꯏꯁꯩꯁꯦ ꯃꯔꯣꯟ ꯁꯨꯝ ꯊꯥꯈ꯭ꯔꯃꯤꯅ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯌꯥꯝꯁꯦ ꯃꯟ ꯌꯥꯝ ꯀꯔꯤ ꯃꯟꯁꯦ ꯑꯣꯟꯕ ꯍꯥꯏꯕ꯭ꯔꯥ ꯍꯨꯟꯕ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯥꯏꯗꯥꯏꯅꯦ ꯄꯥꯈꯪ ꯍꯥꯏꯗꯧ ꯃꯥꯜꯂꯤ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯑꯥꯏꯗꯤꯁꯦ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯑꯗꯨꯝ ꯊꯦꯡꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦ ꯃꯕꯦꯝ ꯏꯆꯦꯒꯤ ꯏꯁꯩꯗꯣ ꯀꯥꯎꯅꯤꯀꯣ ꯍꯥꯏꯁꯤꯅꯤ ꯀꯥꯎꯗ꯭ꯔꯤꯉꯩ ꯁꯛꯂꯛꯄꯅ ꯐꯗꯧ ꯃꯥꯜꯂꯦ ꯏꯆꯦꯒꯤꯁꯦ ꯗꯦꯕꯤꯠ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯌꯣꯗꯤ ꯇꯥꯗꯕꯅꯤꯗ ꯔꯣꯛ ꯋꯥꯕꯒꯥꯏ ꯃꯤꯁ ꯏꯁꯩꯁꯦ ꯑꯩꯈꯣꯏꯗꯤ ꯈꯟꯕ ꯌꯥꯗ꯭ꯔꯣ ꯍꯥꯏ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯀꯣꯜ ꯇꯧꯁꯜꯂꯛꯑꯣ ꯈꯜꯂꯛꯑꯣ 700-570-7808 ꯃꯌꯥꯝ ꯇꯧꯔꯛꯅꯕꯅ ꯍꯥꯡꯉꯒ ꯂꯩꯔꯤꯕꯅꯤ ꯇꯧꯁꯜꯂꯛꯑꯣ ꯀꯣꯜ ꯐꯪꯅꯕ ꯈꯔ ꯍꯥꯞ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯔꯕꯅꯤ ꯏꯆꯦ ꯏꯁꯩꯁꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦꯅ ꯉꯁꯥꯏ ꯈꯟꯈꯤꯕ ꯏꯁꯩꯗꯣ ꯑꯗꯨ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯉꯥꯡꯉꯛꯀꯦ ꯇ꯭ꯔꯦꯛ ꯐꯪꯉꯝꯃꯗꯤ ꯇ꯭ꯔꯦꯛ ꯂꯩꯔꯗꯤ ꯇ꯭ꯔꯦꯛꯇ ꯁꯛꯄ ꯌꯥꯝ ꯐꯖꯗꯧꯕ ꯏꯁꯩꯅꯤ ꯏꯆꯦꯅ ꯈꯜꯂꯛꯈꯤꯕ ꯏꯁꯩꯗꯣ ꯑꯗꯣ ꯇ꯭ꯔꯦꯛꯁꯦ ꯂꯩꯇꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯀꯪꯅ ꯍꯦꯛꯇ ꯀꯥꯝꯃꯛꯑꯒꯦ ꯀꯨꯏꯔꯃꯤꯅ ꯃꯌꯦꯛꯁꯦ ꯈꯔ ꯑꯗꯨꯝ ꯁꯣꯏꯔꯛꯄꯁꯨ ꯌꯥꯏ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯃꯇꯝ ꯑꯃꯒꯤ ꯃꯅꯤꯄꯨꯔꯤ ꯃꯇꯝ ꯏꯁꯩ ꯇꯝꯂꯝꯂꯃꯅꯦ ꯀꯥꯏꯅꯧ ꯍꯥꯏꯅ ꯇꯥ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯊꯋꯥꯏꯅꯤ ꯈꯟꯖꯔꯝꯕ ꯃꯍꯥꯛꯁꯨ ꯆꯠꯈꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯇꯝꯂꯝꯂꯃꯅꯦ ꯀꯥꯏꯅꯧ ꯍꯥꯏꯅ ꯇꯥ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯊꯋꯥꯏꯅꯤ ꯈꯟꯖꯔꯝꯕ ꯃꯍꯥꯛꯁꯨ ꯆꯠꯈꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯂꯕ ꯇꯥꯏꯕꯪꯁꯤꯅ ꯃꯪꯂꯥꯟꯒꯨꯝ ꯃꯪꯐꯥꯎꯅꯔꯝꯒꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯒꯤ ꯑꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯂꯕ ꯃꯪꯂꯥꯟꯁꯤꯅ ꯇꯥꯏꯕꯪꯒꯨꯝ ꯃꯪꯐꯥꯎꯅꯔꯝꯒꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯒꯤ ꯑꯁꯥꯁꯤ ꯊꯥꯗꯣꯛꯂꯝꯂꯣꯏ ꯑꯩꯕꯨ ꯃꯍꯥꯛꯅ ꯈꯪꯖꯔꯝꯂꯣꯏ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯃꯩꯁꯥꯛꯁꯤ ꯇꯝꯂꯝꯂꯃꯅꯤ ꯀꯥꯏꯅꯧ ꯍꯥꯏꯅ ꯇꯥ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯊꯋꯥꯏꯅꯤ ꯈꯟꯖꯔꯝꯕ ꯃꯍꯥꯛꯁꯨ ꯆꯠꯈꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯇꯝꯂꯝꯂꯃꯅꯤ ꯀꯥꯏꯅꯧ ꯍꯥꯏꯅ ꯇꯥ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯀꯌꯥꯅ ꯅꯤꯡꯁꯤꯡꯂꯒ ꯄꯤꯔꯔꯤ ꯄꯨꯟꯁꯤꯕꯨ ꯑꯋꯥꯕ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯀꯌꯥꯅ
ꯅꯤꯡꯁꯤꯡꯂꯒ ꯄꯤꯔꯔꯤ ꯄꯨꯟꯁꯤꯕꯨ ꯑꯋꯥꯕ ꯅꯨꯡꯁꯤ ꯅꯪꯒꯤ ꯀꯥꯏꯅ ꯃꯩꯆꯥꯛꯁꯤ ꯀꯔꯝꯅ ꯈꯪꯉꯨ ꯍꯥꯏꯕꯒꯦ ꯑꯩꯕꯨ ꯇꯝꯂꯝꯂꯃꯅꯤ ꯀꯩꯅꯣ ꯍꯥꯏꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯊꯋꯥꯏꯅꯤ ꯈꯟꯖꯔꯝꯕ ꯃꯍꯥꯛꯁꯨ ꯆꯠꯈꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯇꯝꯂꯝꯂꯃꯅꯤ ꯀꯩꯅꯣ ꯍꯥꯏꯅ ꯀꯩꯅꯣ ꯂꯥꯜꯍꯩꯕ ꯇꯜꯂꯦ ꯍꯥꯏꯗꯤ ꯐꯖꯗ꯭ꯔꯣ ꯏꯁꯩꯁꯦ ꯃꯌꯦꯛꯁꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯏꯁꯩ ꯐꯖꯕ ꯑꯃ ꯏꯆꯦ ꯃꯕꯦꯝꯅ ꯁꯛꯄꯤꯔꯣꯅ ꯍꯥꯏꯔꯛꯄꯅꯤ ꯏꯆꯦꯁꯦ ꯏꯁꯩ ꯈꯟꯕ ꯈꯟꯗꯕ ꯏꯁꯩ ꯑꯃꯃꯝ ꯁꯛꯑꯣ ꯍꯥꯏꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯏꯔꯛꯄꯅꯤꯅ ꯍꯦꯛꯇ ꯁꯛꯅꯤꯡꯉꯛꯄ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯉꯁꯥꯏꯗꯒꯤ ꯍꯣꯜ ꯇꯧꯔꯒ ꯊꯝꯕꯒꯤ ꯑꯃꯨꯛ ꯁꯥꯎꯔꯝ ꯇꯥꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯤꯁꯀꯤ ꯏꯁꯩꯗꯨ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯇꯥꯕꯗ ꯏꯁꯩꯁꯤ ꯌꯥꯝ ꯐꯖꯕꯅꯦ ꯏꯆꯦ ꯃꯥꯏꯕꯝ ꯑꯅꯤꯇꯥ ꯆꯅꯨꯒꯤ ꯏꯁꯩꯅꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩꯅꯤ ꯍꯣꯏ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯑꯩ ꯈꯦꯛꯃꯟꯗꯒꯤ ꯂꯥꯡꯂꯦꯟ ꯇꯣꯜ ꯑꯁꯦꯟ ꯀꯔꯝꯕ ꯏꯁꯩ ꯇꯥꯕꯤꯅꯤꯡꯕ ꯂꯩꯕꯤꯕꯅꯣ ꯍꯥꯏꯕꯤꯌꯨ ꯏꯆꯦ ꯂꯥꯃꯩ ꯐꯤꯂꯝꯗꯒꯤ ꯗꯤꯅꯦꯁ ꯁꯔꯃꯅ ꯁꯛꯄ ꯃꯪꯂꯥꯟ ꯈꯨꯗꯤꯡ ꯎꯔꯨꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝꯗꯣ ꯅ ꯇꯧꯕ ꯏꯁꯩꯗꯣ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤꯅꯦ ꯑꯗꯣ ꯇꯥꯖꯒꯦ ꯃꯤꯁ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯗꯣꯏꯅꯣ ꯏꯆꯦ ꯏꯁꯩꯁꯤꯕꯣ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯏꯕꯨꯡ ꯗꯣꯕꯥꯗꯨꯗ ꯗꯤꯗꯤꯀꯦꯠ ꯇꯧꯖꯒꯦ ꯑꯗꯨꯒ ꯂꯥꯏꯆꯠꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯇꯥꯃꯤꯟꯅꯖꯔꯒꯦ ꯃꯤꯁ ꯊꯥꯒꯠꯆꯔꯤ ꯉꯁꯥꯏ ꯋꯥꯏꯗꯤ ꯌꯥꯎꯈꯤꯕꯅꯤ ꯀꯀꯥ ꯗꯣꯕꯥꯗꯣ ꯃꯥ ꯏꯁꯩ ꯈꯜꯂꯛꯑꯣ ꯏꯁꯩ ꯁꯛꯂꯛꯑꯣꯅ ꯌꯥꯝ ꯍꯥꯏꯕꯅꯦꯕ ꯆꯥꯠꯇ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯥꯠꯇ ꯈꯟꯕ ꯀꯣꯜ ꯇꯧꯕ ꯉꯝꯗꯕꯁꯤꯡꯅ ꯀꯣꯜ ꯐꯪꯒꯟꯕ ꯃꯌꯥꯝꯗ ꯀꯣꯜ ꯐꯪꯉꯒꯗꯤ ꯏꯁꯩꯗꯣ ꯈꯜꯂꯛꯑꯣ ꯈꯜꯂꯛꯑꯣꯒ ꯍꯥꯏꯔꯒ ꯈꯜꯂꯛꯄꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤꯀꯣ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯇꯥꯃꯤꯟꯅꯁꯤ ꯊꯝꯃꯦ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯤ ꯑꯦꯁ ꯅꯤꯔꯨ ꯉꯁꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯥꯜꯂꯤ ꯏꯁꯩ ꯐꯖꯕ ꯑꯃ ꯈꯟꯕꯤꯔꯝꯕ ꯀꯣꯂꯔꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯂꯥꯃꯩ ꯐꯤꯂꯝꯗꯒꯤ ꯗꯤꯅꯦꯁꯀꯤ ꯈꯣꯟꯖꯦꯜꯗ ꯃꯪꯂꯥꯟ ꯈꯨꯗꯤꯡ ꯎꯔꯨꯔꯦ ꯇꯧꯕ ꯏꯁꯩ ꯑꯁꯥꯖꯤꯠ ꯑꯉꯣꯝꯆꯥꯒꯤ ꯃꯌꯦꯛꯇ ꯃꯀꯦꯟ ꯑꯃꯥꯛꯆꯝꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯏꯁꯩꯅꯤ Manglan khuding ure nangi nungsibi shaktamdo Manglan khuding ure nangi nungsibi shaktamdo nungsi pao kho chanduna Minok na minok na Manglan khuding ure nangi nungsibi shaktamdo
ꯅꯨꯡꯁꯤꯖꯩ ꯋꯥꯈꯜꯅ ꯅꯪꯕꯨꯗꯤ ꯈꯟꯖꯔꯦ ꯊꯃꯣꯏꯅ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯖꯩ ꯋꯥꯈꯜꯅ ꯅꯪꯕꯨꯗꯤ ꯈꯟꯖꯔꯦ ꯂꯥꯛꯂꯣꯅꯦ 이나타 자나비 운시기 와리 사르시 사르시 멍난 코딩 우레 남기 농시비 샷담도 lamlabi oiring nangna taibongi ipa asida lamlabi oiring nangna taibongi ipa asida ꯈꯪꯍꯧꯗꯦ ꯃꯇꯝꯁꯦ ꯂꯣꯏꯔꯒ ꯂꯩꯔꯝꯃꯦ ꯑꯔꯣꯏꯕꯒꯤ ꯄꯟꯈꯩꯗꯨ ꯌꯧꯔꯛꯑꯦꯕ ꯂꯣꯏꯗꯤ ꯂꯣꯏꯗ꯭ꯔꯤ ꯀꯣꯂꯔꯒꯁꯦ ꯃꯌꯥꯝ ꯂꯧꯈꯠꯂꯒ ꯋꯥꯔꯤꯒꯁꯦ ꯁꯥꯟꯅꯒꯦ ꯀꯥꯏꯅ ꯈꯟꯖꯔꯒ ꯑꯁꯥꯗꯤ ꯌꯥꯝ ꯆꯥꯎꯅ ꯊꯝꯖꯈꯤꯕꯅꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯇꯝꯒꯤ ꯈꯣꯡꯆꯠꯁꯦ ꯊꯨꯖꯤꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯤꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯄꯨꯈ꯭ꯔꯤ ꯍꯣꯡꯕꯝ ꯑꯃꯨꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯥꯈꯪꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯪꯕꯁꯨ ꯈꯨꯝꯗꯦ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯆꯥꯠꯇ ꯑꯣꯏꯗꯣꯏꯔꯥ ꯑꯩꯉꯣꯟꯗ ꯃꯃꯥꯡꯗ ꯎꯍꯧꯗꯕꯒꯤꯅꯤ ꯋꯥꯕꯒꯥꯏ ꯔꯦꯁꯃꯥ ꯕꯁꯥꯏ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯌꯥꯔꯦ ꯖꯣꯌꯥ ꯍꯩꯖꯤꯟꯕꯤ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯟꯁꯤꯜꯂꯁꯤ ꯀꯥꯟꯅꯔꯔꯣꯏ ꯊꯥꯒꯠꯆꯔꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯑꯣꯏꯖꯔꯒꯦ ꯂꯧꯈꯠꯆꯗꯣꯏꯁꯤꯅ ꯑꯗꯣ ꯏꯁꯩ ꯀꯩꯅꯣ ꯃꯌꯥꯝꯅ ꯈꯜꯂꯛꯄ ꯏꯁꯩ ꯂꯣꯏꯔꯁꯨ ꯏꯁꯩ ꯊꯧꯔꯝꯗꯤ ꯂꯣꯏꯗ꯭ꯔꯤꯀꯣ ꯑꯐꯥꯎꯕꯤ ꯁꯩꯁꯛꯄꯤ ꯑꯃ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯐꯝꯗꯅ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯀꯥꯎꯒꯅꯨ ꯂꯦꯡꯗꯅ ꯂꯣꯏ ꯂꯩꯌꯨ ꯏꯁꯩ ꯐꯖꯕ ꯃꯌꯥꯝꯅꯗꯤ ꯄꯪꯁꯛꯇ ꯁꯛꯄ ꯁꯩꯁꯛꯄ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯄꯪꯁꯛꯇ ꯁꯛꯄ ꯏꯁꯩ ꯃꯌꯥꯝ ꯂꯣꯏ ꯇꯥꯔꯝꯃꯅꯤ ꯑꯗꯣ ꯑꯩꯅ ꯁꯛꯄꯗꯤ ꯑꯃꯨꯛꯐꯥꯎ ꯇꯥꯔꯝꯈꯤꯔꯣꯏꯗꯧꯕ ꯏꯁꯩ ꯑꯃ ꯁꯛꯂꯛꯀꯦ ꯉꯁꯤꯁꯨ ꯃꯌꯥꯝ ꯀꯩꯅꯣꯗ ꯏꯁꯥꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯕꯤꯌꯨ ꯑꯆꯥꯄꯣꯠ ꯌꯦꯜꯂꯛꯇꯧ ꯂꯩꯇ꯭ꯔꯁꯨ ꯏꯁꯩ ꯌꯦꯜꯂꯛꯀꯦ ꯑꯔꯣꯏꯕ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯃꯌꯥꯝ ꯍꯜꯂꯣ good evening miss ꯒꯨꯗ ꯏꯚꯤꯅꯤꯡ 이해 이보 밍 하이브 이까이두이라 밍 에이 서만한다 어컴 타왈데기 툭 라우버 파우브레 이부 하우스기도 툭 라우 파우기리 떠 파우드레 아이 khara 파우버 왓람도 말레 아로이버수 오이슬레 이붕나도 그마이 떠우시게 이세이세 세제 미스 아오이카 아마디 디비가 가삼 삭바 mamang lagay tabali so mo nuai tabi sa talag tabal di wat ikay no ibo
ꯊꯥꯕꯜ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯛꯏꯖꯥꯠꯅꯣ? ꯑꯔꯣꯏꯕꯗ ꯈꯔ ꯂꯥꯡꯉꯒ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕ ꯏꯁꯩꯁꯦ. ꯑꯣ ꯉꯁꯥꯏꯅ ꯂꯥꯏꯞꯇ ꯍꯥꯏꯔꯛꯄꯅꯤꯅ ꯊꯤꯡꯍꯧꯕꯁꯨ ꯉꯝꯗ꯭ꯔꯦꯅꯦ, ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ나 ꯋꯥꯠꯂꯁꯨ ꯋꯥꯠꯅ ꯏꯕꯨꯡꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯅꯕꯅ ꯈꯜꯂꯛꯑꯃꯤꯅ ꯊꯥꯔꯛꯇꯣꯏꯅꯦꯕ. ꯍꯣꯏ ꯃꯤꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯌꯦ, ꯏꯁꯩꯁꯦ ꯏꯕꯨꯡꯅ ꯃꯇꯦꯛ ꯑꯃꯇꯪ ꯍꯧꯗꯣꯔꯛꯑꯣꯅꯗꯤ ꯍꯥꯏꯅꯤꯡꯕ. ꯏꯁꯩ ꯍꯧꯗꯣꯛꯄꯁꯦ ꯃꯤꯁ ꯉꯁꯤꯗꯤ ꯅꯣꯡꯁꯦ ꯃꯪꯉꯛꯑꯦꯕ, ꯅꯣꯡ ꯇꯥꯒꯗꯧ ꯃꯥꯜꯂꯦꯗ ꯃꯊꯪꯗ ꯑꯣꯏꯅ. ꯉꯁꯤ ꯅꯣꯡ ꯌꯥꯝ ꯇꯥꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ, ꯃꯊꯪꯗ ꯑꯣꯏꯅ ꯉꯪꯉꯒꯦ. 이봉수 당전밤 아마 핵 예nga 당절라이다. ꯁꯒꯠꯂꯛꯇꯒ ꯌꯦꯡꯉꯤꯅꯤ ꯅꯣꯡ ꯃꯪꯕꯁꯤꯗꯀꯣ. ꯊꯕꯛ ꯆꯠꯀꯗꯧꯔ ꯅꯣꯡ ꯇꯥꯔꯗꯤ ꯌꯥꯔꯣꯏꯕꯅ ꯅꯣꯡ ꯇꯥꯔꯒ. ꯀꯩꯅꯣꯗ 이봉 ꯀꯩꯅꯣ ꯀꯥꯁꯃꯤꯔꯒ ꯑꯩꯈꯣꯏ ꯁꯤꯒ ꯋꯦꯗꯔ ꯃꯥꯟꯅꯕꯁꯨ ꯅꯠꯇꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯦ. ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯇꯥꯗ꯭ꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ. ꯊꯥꯒꯠꯆꯔꯤ 이봉수 ꯀꯩꯅꯣ 비지 오이슬래 누나 ꯅꯣꯡ ꯇꯥꯔꯛꯇꯣꯔꯦ. 이세이 오이나 따미너시 매암 타gatjari. ꯍꯣꯏ 미스 ꯊꯦꯡꯛ ꯌꯨ. 이봉 소마నంꯗ나 ꯃꯌꯥꯝꯒꯤꯗꯃꯛ ꯈꯜꯂꯒ ꯈꯟꯕꯤꯔꯝꯕꯅꯤ ꯏꯁꯩꯁꯦ. ꯃꯃꯥꯡ ꯂꯩꯀꯥꯏ ꯊꯥꯕꯜꯗꯤ ꯆꯣꯡꯕ ꯅꯨꯡꯉꯥꯏꯇꯦ, ꯃꯅꯤꯡ ꯂꯩꯀꯥꯏ ꯊꯥꯕꯜꯁꯨ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯊꯥꯕꯜꯁꯤꯗꯤ ꯐꯗ꯭ꯔꯪ ꯐꯗ꯭ꯔꯪ ꯇꯦꯔꯦꯡ ꯇꯦꯔꯦꯡ ꯆꯣꯡꯕ ꯌꯥꯏꯌꯦ. ꯇꯥꯃꯤꯟꯅꯁꯤ ꯑꯔꯣꯏꯕ ꯏꯁꯩꯅꯤ ꯃꯌꯥꯝ. हरि बोलो हरि बोलो Mamang lekai thabal di chongba nungaiti Maning lekai thabal su sung nungaiti Maka lekai kuthin sidi Makan makan mawong sung bayani he Makan mawong sung bayani he Hay nong mapal sarak pa hayana jum palak pa Ngasi thare rumit kaya wali pajarak pa Hay nong mapal sarak pa hayana jum palak pa Ngasi thare rumit kaya wali pajarak pa Yaurak li yauk sang thabal Oh chonglasi yauk sang thabal Yauk sangi thabal Mamang lekai thabal di chongba nungaiti Maning lekai thabal su sung nungaiti Loi lekai kuthin sidi Nuksipigi kujeng mu pai nuna Beka mitka sanana Nuksipigi kujeng mu pai nuna Beka sanana Nopet song minama Kaya kimati penjare Shiva nangi natung inna harau chomit na ba Shiva nangi natung inna harau chomit na ba Marak warik saba aigi thamoy na pinjay do Sabi muta Sabi muta Sabi muta Makan kusong Makan kusong Nangga aiga nangga mayam ngai hak tang hap thajabani akhoi thabal makha chathajakhigani
จะโพดกันเลยใครเบอร์ไม่ยำเนื้อมองใจไก่เนื้อให้เนื้อเบอร์ไอ้กิมาวงโกน้ำไม่ไว้จะดูพยายามกิมันจะสวยที่สวมตาเรียนั่งนั่งก็มวนนั่งประตูสุขแทนว่าหักสร้างเสกขันเด็กขันแดงมามังเลยไก่เท่าบัลดีชงวันนุ่งไอเดียมันนิ่งเลยไก่เท่าบัลชัวชงนุ่งไอเดียเอ้มาขาดเลยไก่คู่ทินชีดีมาคันมาวงชงไปยานนี่มาคันมาวงชงไปยานนี่ให้น้องมาป้าชาดักป้าให้อยากนั่งจุ่มป้าลักป้าเงาสิทาระดูมิดขยาวลิป้าจะรักป้าโยดักลีโยฉันทำไปโอ้จงละสิโยฉันมาม่ามิรันดาทากัจจรีมาม่าโปรแกรมนุ่งไงนี่ยังวิบะทากัจวิบะทากัจจรีมาม่าบุษพระเจ้าไปใช้อามาตารามันนี่ลาไหลบะมั้งตรงบีมาจามุตุมตารามนกสรีบงแฮมบกุรุมายุมทากัจจรีเมียคอมเมนต์เมียเสตันดัลไปเลยมิสติคำดาวบิริเกมิดจงทกทริโบให้สินไอดีกาบกตังเยงตกเสร็จยามมุนนี่ยังจันทร์ถ้าเกิดจะดีสิตาอิสัยมาลันทอร์เกลุสิลักภาษาพาลไม good evening ตารามนกสรีตูร์ซีจิตสลามใส่เสมายามสักปะตรงอันบ้าใส่สักปีมายามน่ะสักปะลอยตารามันนี่ก็ดูไอ้น่ะสักปะเดียมุกพบตารามคิดว่าดูงั้นสิตาบีเขาหรอตาเขาดูไปกินไว้ตัวดูเลยตานะบ้าเฮกไฮจินบุตามุโซอมุเจ้าตารามนกสรีใส่ตาบ้าปรับไหลตามุโจ้สุโซฟียาสรามาบัสสปติมายุมสุยกสิลักเรดาวยามยาบายดุนี่จอยาเซกอลฟังกิดไว้วานี่วิดยาลักษมีโอยนามทักเจรีมาทำสุเฮเลโดอิชัยเซย์ฮาวซ์ลาเกมยามนุ่งไงนาตาบิวสวยขีบลานขีบะดูมาไม่ยามนะให้น่ะสิ่งนึงอักทบปีรอมารำดีอิสัยสิตัมบัดเฮาบัดง่ายเจระอีบะดูนะเฮาซิลาเกะSharini Aidi Pakhang Sharini Taloi toi na tamjari Taloi toi na tamjari Yum lep jara ling jari Nong dam thiwa Pakhang ni Aidi Pakhang Sharini Aidi Pakhang Sharini Lep jara ling jari nong dam thiba pakhang aidi pakhang sharini aidi pakhang sharini lang mo na fayda yung basida
Maring na saba sang bai di ha na mahang di hai nei do umang khong bi chek la chu khong ba kai di ta chai do lai bak ti ba pa khang di tai ona ri tai bang pan singel arim ba ta ri do lai rang atinga oi ri do singel arim ba ta ri do lai rang atinga oi ri do nang tani ai gi wa ba u pi ba nang tani ai gi wa ba se u bi ba pa khang nong dam oi ri bi ai di pa khang sharini ai di pa khang sharini Tharai ba ki tha jana kalak mi ho mai thong ni sano hai no mi chi la thawai mi ren pun bi ro nu si khâu lang jawa un ja khung mon yam lag le nu si i khik pi ro nong dam bi ro pa mu bi nu si i khik pi ro nong dam bi ro pa mu bi khuira ba pun si te khat han bi ro khuira ba pun si te khat han bi ro ne ine ma cha pa mu bi ai di pa khang sharini isai je sakti ngai da yam hairam bane ba sagla kanda thawai ga mi hun ga haksang ga amta samnadre ayuki na ko ro oi numidang gi tha ja oi idom tarak ai java iran yai tangan biro lekai tara mamada sana kai then jam bi tha nu za khu je pa loi na lena chachage nu za khu je pa loi na lena chachage amukta lai ba pha ba oi jage amukta di lai ba pha ba oi jage mi ki macha nung shibi ai di pa khang sharini ai di pa khang sharini ta loi tu loi tam jatri ta loi tu loi tam jatri yum lep chara ling jatri nong dam thi ba pa khang ni ai di pa khang sharini ai di pa khang sharini ai di pa khang sharini sei sei ga di ma ai ga di jana dra in sak padadi thagachuri jat amta lerum do wani jap lepaga lerum bai wani da PK na pakhang sari khoida pali da isai se mana kasu kai de da thagachari me ampum na ma ngasi gi di thoram se loisin jarage live phone program ngasi gi caller sing na isai phaja phaja ba khan bi rakhi phangau da basing hayeng leiri horen su leiri kari bata dinghan ba tawbi ganu Ming panjadre live ta lebi ba mayam isai nungai na tabi khiba pungning thogat pirak pa mayam punna lapna khurumjari thorom loisinjabagi ayabdo mayam dagi lawjabaga loinana amuka hana mayambu pusparani laisomna khurumjari